अहममुक्तदा मैम तलाम नौसरी लोइनन चैनल असना ngasi थागतसगदरिबा वीडियो असे अहाना ममांगदा अखोगी संब्रुगी गैगी खरा वीडियो थागतसखरे मदुगी मतुंग तारकोइना अखोगी खुबाक्सिगी मचु हाइतारे खुदकी मचु हाइतारे सिगी खुबाक्सिगी मचु से मखन मंगा थोन खाइदि मंगा सिगी मचु जे मसिना मी दिगोइना करिगुम खता आम हाइतारे हारिबा मंगा दो अखोगी आइना हाइपे पंजराबदा अहमदा अंगांगबा मचु मथंगदा अमुबा मचु मथंगदा संगबानाबा मचु मथंगदा ngangleinaba akhoi lei masu haiba tare mathangda yaingang masu hangappan ka haiba sine aduna sigi manga je sina akhoi gi mi dugi magi mong matau sigum kya si khangba ngami haidana hairame aduna masu manga si leiba mising ja misigi oina ngasigi video si lokot sabani masi yam sunu aigadaba dugum oi haidana ai khangat sabani aduga si achum musu oiba jane adum haiba tare khadi dum summe aduna ne ai sa du yengabani adu mayam su kamai legi haiba dum su yeminase video se miang taminase aikhoi miyoibigi khobak asi machu manga lei madudi ahanbada angangba machu anisubada amuba machu ahumsubada sangbanaba machu marisubada ngangleinaba machu haibadi lei machu haraga su khanglei manga subada yaingang machu haibadi napu machu asini hairiba machu manga asi khobak mai gi phal yengbada afa fattaba ningthina khangba ngami machu sing asigi matungina magi mawong matau punamak khangba ngami masi khudam kayasu takli ahamada lakho charibasi angangba machu kanagomgi khobak adu mai ga loinana yamna fajana nganglaba mi adudi laibok phabo oigali isai nongmai jagoi yekwa khotpa haiganba oi masa nanba amasung mine ikai khumnaba su oi ngangba sakpada nungsiba taningba oi kam gi thabak tasu nupi oirabasu nupa oirabasu kam yamna pamganba amasung afaba nupa nupisu pokalli mathangi lakho saribasina amuba masuni kanagumma mi gi khobak adu mai ga loinana amuba masu oirabadi adugumma mi adu unsada pakpa laina amadi yam sauganba loinana hanthaba mi ge tinaba maran mathum kauba miwa misa taganba lamchat kya fattaba chatpa laina yam senganba oi loinana mabuk chumgandaba amadi pukki laina kya taugalli mathangi sina sangbanaba masu kanagumba migi khobak mayai asi mai ga loinana sangbanaba masu kaba oirabadi thamoi songanba nisha saganba punsi tenganba oigalli khanghaudna asok apan taugali masu asi kaba midi sareisu oi dharmadi thoine kaidaba oi adubu saurabadi mathong chagandaba oi mathangi sina ngangleinaba haibadi lei masuni kanagumba migi khobak mai ga loinana lei masu oiraba haibadi ngangleinaba masu oiraba nupa natraga nupi adudi wakhal chawba budi changkhonba lamchat phajaba min sunuksiba kala vidya amadi lairik laisu haiba kabi gi wakhal changanba laibuk phabo oigali masi angangba khobak masuga manana oina tawi punsisu thoina tengande haibadi punsi sangalle habani aroibasina manga subugi lakhot charibasina yaingang masu haibadi napu masuni kanagumba khobak mayai aduga khobak mai ga loinana yaingang masu haibadi napu masu oirabadi kokki laina tauganba chaning hapa amangbagi lambida chang naidaba oigali nupi oirabadi masa adu chabet tawbo oi matawdi sati mongda chabet nabo oigali masini hairiba akhoi masu manga akhoi khobakta masu manga lairamba singsigi adugumba kari haibiramaga habadu lairikta thengjabadu mayamda share tawjabani hairiba video asi yengbiribu khaipuno channel asina haninga leitna thagat phungdok sari loinana channel asina makhata nasu asigumba video kya ama thagat kadori maram sina channel asinu sibiduna subscribe tawbiu amadi anoba video thagalakpa matamda notification phangna bidamukta bell button icon adu musu click tawbirum haidana channel asigi makedigi hanan haijari video asibu mieng tabiribu khaipuno channel asina haninga leitna thagat phungdok sari ngasigi video asi matang swaidalo sinjariga haidana mian haijari kanglifak imana yaifare